Okay. Ihan hanmaktada mangan media ko yingbiriba nung si Jaraba Krista gi chinaw simpunama mangan media gi maikidagi iko mona Nobukumar ke samna khurumjari ngasigi yamna phajarwa malim prithvi gi manungda lairiba miyu kaunung singi manungda maitei hena kobu jati ko gi yamna singtha ngai oiba numit amade yumnak sari on khroba ko gi ningol singbo biba singa chakcha ama chamina duna nokmin naba amatta oibagi lising mukhada porokpa Neo Jacoba Asida Mangan Mediagi Magaidasu Mayam Punama Aphaba Nungaiba Aphaba Neo Jacoba Midasuna Production Haiba Mangan Mediana Tamzabuga Lona Nasigi Mida Nasida Mangan Mediagi Nipuga Tiny Nipuga Mangani Zanba Adugumba Torumama Pina Pantoliba Sugumba Asideda Puntra Taretni Suba Asugumba Numit Asida I could get Ibumaki Pops Nonaba Yan the young talented Oiba Kugi Pastor Boboy Nameirakpam a quick later. Mother I could be personal Hariba Thormasi Punamuna, Yiminagadori Neta Minagadori. Maramadana, Mangan Medagi Zoom the Yawi Bama, the Mangan Medagi to pay in Bilibun series now in Punama, but with so Christian Mindai, Aphaba, Haraba, Nuaiba, Pinabiboation. Mangan Media Christian is our Pambagamani. Highway Pambaka Sida Mayam Puma Amatawina, Mapui Boboy, Boom Haki Wapaogi say, Nahasinggi, Amutang Lawam say, Hiba Wakalonda, Nasidi, Nahani Pumana, and the Wapaogi, the Kuntra Paret Chuba, some again Nipani Katanga, 45 days in the Asigi, Loisel Lamdai Matam, Mangi Kayama Hokraga, 37 Suban Metashipavada, Yambiriba, you took the Yambiribun situation housing. Ado Zoom the Yambiribun series announcing Panama Purikai from the Bamadi Haraba Tayamba, Ikudana Dana Hokungche. Lorena Sigin Midangasida, I could guy from the Mathematic Charaba, I could give Boboy, Nameirakpam, Ibum Haki, Togo Passer and Togo Togriva, guy from the Nahasina, Nasing Mita, Ibum Haki Opo, Pina Toronto say, Boboy Nameirakpam, Pastor Na, Nasigi Matamashi, Robinaba, Boboy Mapandai, Matam Chinazari. Makada si Nameirakpam Pina Biriba, Equigi, can be Mapui Shore, go Tagachari. Ma'am Hakalina Matipan the red for the Kunmatoi Kulum Handupi. Matipan the red for the Kungamatoi Kulum. I'm on the Ibungo Hive me Kudina, Sargle Baka Changlo. I will serve the labor Ipagi Ningmat of Mahaka and Changan. Me, Miami Aduda, I'm on the high Gani, Ibungo. I couldn't hakiming the Watakoki Venetra. I couldn't hakiming the butching Tanto Kibenetra. I couldn't hakiming the Matik labor Tawaxing to Kibenetra. Matamadu the Ainam with the Hagani. Aina Gado with the Suna Kubu Kanki de, He Ain Tosa de Besa, in the Gijatopo. Ranados. Hugi Palms and Hui Shore. Nahaki Tazagi from by Mamma, the Nasanapa to Christian in the luxury. Naki Wahida equi luxury. Tanam Nakon equipinabi, Unum with the mid equipinabi. I could get Tamogiton Handupi. Naki Wahayase, I could ipamda information cutting in it. I could punchi home of Giso Henby. I couldn't order with the Ohenby, I couldn't come with the Kanhanby, Christa I could would be. This is Christian ministry. Amen. Amen. It's now saying Ming Tigi over Christianity, see, a saying Christianity the cancer Lena the Punk. Maming Tigi over Christianity, Ming the Christian Haiba, Adu Hing Badi, Ishorganing Bagi Matungina, Bible Matungini Hing Banataba, Adugum missing, Adu. Asing ba amasung achumba Bible gi matung in ba Christianity adugum from the cancer lena adugo pangkat. Yamna kudung tuninga and it's very dangerous. It's deadly. Ngasing numita akogi passage mahipan du taret ki pada kun ga mathoi degna kulum doi. Asi khoni yengmin na jingem mangda. Ai mayam hum thang ni wo hangam khutni gai.
Joshua report ki matung ina Manipur lamdam ase da like Christianity ki percentage is 38%. Cha da kun thani pa. Adu hangba ya wahang di karigumba cha da kun thani pa aseng ba mak. Hai ba sing is na Christian over tarangdi. Manipur lamdam ase da Christian singi witness Christian singi Jesu Christ ki sakhi pithok ba amasung Christian singi sakhi asida mi singa hauju bhaw tension er sikari ba. Aduga to pa maong da si wang hang boy ba tarangdi. Ngasigi Wapaogi butabi riba YouTube to or so Zoom si de or ba tarangdi. Asigi wahang se hang adom hang ba pa. I have Kiasani Yao Promitinus Yao Pro pretty much YouTube link to Nam Lagasan pretty much say Christian ni Haina Kalab missing Haina. I give 100 Karam Hana Christian have Nah Christian will be Saki. Christian Amani Hana like her in Haka Christian that they had Hana Kali when I care like I do can Hai wahang adu pakum like communion na bugidam magda amasung hai pakum adu yem adu the wakal to na bugidam tanga sigi passage mati panu ter ki padu kun mat vedina kurung phawas da adu jing sinja and mi myam hai we ai ishwar gi matang da khang bana ama adu ga ishwar bu khang le punji hingmana pura tongan to know about God is something and to know God is altogether another thing. Now, this reason asigi sandokpagi matang asi I can mati pa mga dagi urakpa chingkag tambiba ibang mga ki chingkag tambiba adugi loselakpagi matang ni aduga Jesus Christ asi mathi gi laigas dai ko yeng boy batang di mahak asi matam kuin ngairaglaba Messiah. He is a Messiah, a long awaited Messiah, the King. Aduga mga taibang panda lakwa matamda and with inauguration of his ministry Magin Kulabago the Hore, I don't know Matipan the Maria, do I the Matipan the Marie, but the Trat, the discussing ministry to Parai, Matamadu the Jisuna Sandoko Hoduna High, Huning Hong Maramdi Sargaleba Adunagle. Jisu Christa Gimapala, Queen and I Messiah the Gimapala, Ning Tolebaki Ning To Adu, Tabang Pansi Laga, but a Maramurga, Mahaki Mapala, Mahaki Maramna, Tabang Pan Bagilake, but missing Asigi Manak and Kulabodiam. The kingdom has arrived, the king has come, the kingdom has inaugurated. Aduga matipa mangada, magi ning tauliba the lake, but missing Marina matipa mangagi, but ama ani the Koyang boy batagadi, Mahanga Tambi, but simply Tambi, but the Magi Seboxing, Magi Seboxing, some high boy batag Christian. Christian have a canano, is a Christian can be Mapum Sum Prabhu and a Tazar mark to live missing a Christian. Amon high boy batagadi, Ishorgi ning taulibaki, na Greeks in a Christian. Aduna matipan mga dagina mahak na chingkag tambi ba si karamba matambi no hay batargadi hasa ba singa tambi binate non believer tambi binate believers singa magtan magi sebok singa magtan magi ning thaulebak aduda hasa bagi mapalna Jesus Christ gi tung ilawa ning thaulebak gi nagrik makogi punsi it's a kingdom lifestyle karam haina magi ning thaulebak aduda hingani aduna Matang mahal tambiba yaba sing loina mag tambir lawa matung the magi conclusion phase tambira pa adugumba mate matu taret ki pata kun ga matwe digina ulgumba powers now asi context ne epic passage sig adu settings he Jesus Christ na sandoiba maongs mate matu mga adu mi yam na yam magi sabok sing mana kausale mana tambiba hore matang adu harbis mathina harbising as a report over matam da missing the choice of the Jesus Christ and Tambiribo could have the target missing like other Jesus Christa the Mahana Mahamas Tambiribo saying Mahagitum Ilagaba Mayam sing other than now he is calling them to examine themselves. Ning Tolivak adu the Yaure Haidana, Ning To Adugi Matung going Ilagatsale Haidana, Ning To Adugi Maram the Kangi Haidana, Ning Tolibagi Nagrik or any Haibase. Jesus Christ 100% guarantee now. He's calling them to examine. Wakal kalagin Jesus Christ na mapam adu tor mo siga hosiki matanda leiba thagol tor missing adu the Christian hang like missing thing mag masida. Mahamas de ko yembo that Jesus is very offensive.
me ma'am the my problem tar them lady near the tar tambi ma'am the hoi hard magi tar label the name verse 13 the Aphaba me the chung and with the high verse 7 verse 15 the the amuk la the maybe the warning on the section of the now verse 21 till the individual I just I say Nagrik or I say Ninkolibaki Saruk Amo or Haina Kan Krabba missing other now. This is calling them to examine their own life. And it's very offensive. I say I don't live me Sahi Mangatara. I get illegal me to them. Nang the egg tung illirana. Couldn't be him. I Sarga Paka Hina Kalagale Rapamising, no, my home. Nang we sargly back as the chang with a matic char with the chang. Other distribution is being very offensive. Asiga, Hojaki Matam the lake of Christian singing told the wishing Chang and Mergans. I am a decade. Garigum I guess sing up the me Karam Nakara. I give me the Mikram Pulava, I give the Mikam Tung Ilab Adu over target. First and foremost, I could walk a lot of happiness in the Carmine, I give Manaka Thompson Mayag. I couldn't even Nangamusum, I say, I couldn't hide a stone Konga, and I could Napal Natanba, Aduga Isaki that can be missing out. I sing out the Mina Kari, I don't know, toggle over Miami Malay, Christian Miami Malay, Christian Hanakos about Nupang to be Miami. Karena mahui punsi ini, mahui punsi itu unity ki namada, ishwar ki achumba itu na aram basing chumthokpa ki mahuta unity ki namada achumba itu namsal laga mis menungai kira. Pragmatism amasung yamna diplomatic oibagi wakal onda ishwar ki achumba itu namtharaga. I quit amata oribani hina khandagi wakal leba mayam and now Jesus is not like that. Jesus Christ adu gumna tawde. Jesus is always ready to offend people with the truth. It's very different, countercultural, and very radical. Jesus warnings, not only examination, but also warning. Warnings Mahakna, Prabhu Singi Prabhu, Ningto Singi Ningto in a wine with the woman. So he bring the picture of judgment throne room. I don't know. Asi Sigi Mapapa. Asi passage Matthew 7:21-23. How was it? Asi koi gyan tamina madarkar. Adu higher budget I have ngasi ngani kuna pura numa topic adi. Christianity ke sana gani. Don't play with Christianity. Manipur 38% Christian Christianity da Jesus Christ Saki the missing the tinsit I Christianity am lying missing I am. We don't take Christianity seriously. I haki Pratna Amasung haki Ningzaba didi Jesus Christana Mahana Sing Tambiba Asigi Wahai singas na nasi kinumita, ekoi punsi sing chang. Karamba punsiga church da pulpit mathakta oiba, aduga camp ta oiba punsi do nataba. Kanam ta laitaba mafam da nahak na adom makna khangba adom gi punsi. Kanam mat laitaba jaga da khanban ha ki wakal. Nahang himba mahing. Aduga isori wasi ka chang ni pa. Do ai khorang sing pamjo. And the children now sing. Church adum karaga norok sakada bumi myamle. Pastor adum oina norok sakada bumi myamle. Ngasi matang Jesus Christ gi warning asila ikoi wakal to mina bedo ege pam. Jesus Christ gi wakal di verse 21. Aingon di ibungo haiba mi khuding na sargle bak changloi. Andi bu sargle lebe ipa gi ning beto mahaga dan chang. No. Mama si Jesus Christ na hai sigara. Aingon the ibungo ko. English the Lord. Mapam sa mathina iba mo ngasi. Ay koy gi writing style the
khara maru oiba pot sing ase aikoi italic oina natragan underline taraga natragan sapada all capitalized arakan di khara maru oina ibase adubu mathi iringai matamgi legacy iringai matamgi matam adu chanabigi ib matung ne de maru oiba wasing ase hanjan so na wahang anse kana no Jesus Christ the Prabhu hana kabudish kana no Jesus Christ the ibungo hana kabudish matamdugi chanabi singadudi Lord or ibungo haina haibasi yamna ikai khumnaba adugumba londa amani simsam haibo oibatai oza haibo matamdu mi mayam le Jesus Christ asi kari haigini aphaba oza amagumna aphaba guru amagumna aduga maicho amagumna wa tapakpa amagumna khanba adu kanbi mapu amasung Prabhu ni khan chamane hojiki matamde so Manipur lamdam sida Nahasinggi maraktasu ahalsinggi maraktasu mayam lay Prabhu haindi ko ba adu Christian diyo chinba nandi Prabhu ko ba adu thamoy dagi di Prabhu lakmo sam hai boy bata gadi ai Christian ne di hai ba adu Christian amagi mahing himdo ai Christian ni kramana Christian no ai ipa pasa I Christian family ko I ipu the pastor ni I the Christian tradition de gila so now saying let's be very clear on this asidi am make sense Christian im manung da po kera pastor oigera missionary ki macha oigera great evangelist ki masu oigera Billy Graham ki masu oigera Billy Graham ki mama nupa oigera Billy Graham ki macha nupa oigera adu ko im manung ko hana Christian oiba nat adu haibadu Jesus Christ mafam sida yamna clear hojiki matamda aikoi gi marak kana Hindu amatana adu atapa dharma gi mising Jesus Christ the Prabhu kanamta ko Christian sing church kar ba nomaj gunimaki church kar iba nomaj gunimaki wapao sandoiba kem khudimaki leptana chatliba aduga Bible pariba prathana tar khudimak sing adugi mising dona ni Prabhu haina ko now imagine the word ibungo ane yamaru oina they know Jesus Christ yam make sense kanimo Jesus Christ gi matang na kari yam khan aikoi magdasu mayam lai apa wapo kaino haina haiba matamda breng haiba ngamba Christianity se kaino haina hangba matamda breng haido pangamba mayam lai evangelistic to yamna khangba mayam lai ngasai haina hajikhiba adugumna Jesus Christ gi maram da khangba haiba sina tongan ba mani adugu Jesus Christ bu khangba haiba sina pura pungtung tongal to know about Christ is something and to know Christ is altogether another thing adune mafam se Jesus Christ na pusalai aingon ibungo haiba mi khuding na sagle bak ching aikoi kramana sigyan tabe ai Christian ne hairaga Christian oiba natte ai Christian ne hairaga sarga pakka natte ai gi ipa pastor oiba maram na ai gi sarga pakka ai Christian family the pulabon ai gi sarga pakka ai worship leader oiba ai sarga pakka ai choir team jarmen ai gi sarga pakka natte no harbing the pataba thabakla church ka ba prathana to bible pataba thabakla natte adu pataba thabak Christian am oiba ta to phampai adu naha ki aran khubi naha na Christian oibagi nanga masungai na Christian oibagi kari haigani nga phamadu adu oiba ta nanga masungai aran khubam gidamakta ai nang masungai na phangada aran khubam si bible khara pabagi prathana khara to bagi wapa khara sanubagi church khara ka bagi thawal khara to bagi mi sing masakar khambagi oiba ta it's completely wrong Marandi, salvation is by grace through faith in Christ alone. Aran kubam se Jesus Christ khaktangi bu thajaba khaktangi mapana thoja khaki mapana none other adu mahum se Jesus Christ Prabhu ko baduna mi kuding sagle ba karam bana kanana changani sargal lebi pa ganing mato mahagon sang adu betar sargal lebi pa ganing mato kuri amdadi ma ki amma khadang arba machanu pa su Christabu papta gi pungning hongduna kanbi mapu amasung Prabhu ne thasa adu thajaraba singadi animbadi ahan Thessalonian de kun ubagumna ibungo mahaki wahai adu khang ta bagloinana
lausillaga adugi mapana hing Muhammad Jesus Christ nam sargagi mapag ini mudu kain hana verses explicitly habit ude adugu Matthew Mark Luke John amasung ano go walip na bagi chithi sing is like na pado ba target isor yani mudu kain yam na may sing first Thessalonians verse 5 the chapter 5 have the for this is the will of God your sanctification aduga Jesus Christ na sukari masi ay but harga ba mahagadu aning man karin magi aning na thar kram sa na pado thazam verse 22 the ings hard missing sing mako gi excuse ings mi mayam na medo dai ngon ha gini ibung ai ko na ki ming da wa ta ko ki pinatra ai ko na ki ming da but sing ta ko ki pinatra ai ko na ki ming da matai le ba thabak sing ta ki pinatra kina na asi sing yang matam asi gi missing prabhu hana ka ru missing se bible gi pa da ba church ka ning kan ka ba adu gu manate they're very jealous thogal yam tawe mo thogal yam tawe anga ko phang na tawe anga ko thabak sing tawe anga pa mo na moi wapaw sing tawe adu ka tawe matik le ba thabak mayam ta see asi na ko na har sigre chahi yang khai hoigira tha taruk hoigira chahi tara hoigira Christian church kana ko hoigira adugi mapanglan kung gusto mo pastor hoigira missionary hoigira evangelist hoigira ministry makok hoigira khudimak sing aduna adu sing taure haidana sarglaibak pakka natte Nandi children now sing ai na si hai haidana lana no weekend Muhammad ai thabak ki matungina phangba aran kom sandok nate yes salvation I have no hajik rabadugun aran kubam haiba si thauza gi mapana ne thauza gi mapana Jesus Christ khatang ga thajba gi mapana phangba adugumba khudol ne shorgi ai khona tawa phaba thabak amata gi maram aran kubam si phangba nate adugu aran kubam phangkraba khuding mak sing aduna aphaba thabak sing adu tawgani Ephesians bandu ani pada nipan aikoi Ephesians bandu ani pa matam da ayamana pada nipan ga mapan ga delos let's continue to verse 10 Muhammad da Paul na haibda ko yeng so Ephesians chapter 2 verse 18 Marni thojan thas begi mapana khoi bu kan bire masina khoi degi natte isori kudoni ni kana matana chawthokna na thabak degi natte asibo the praise the Lord hallelujah aduda losande Paul adu losande he continues verse 10 maramdi isorna hana thaurang to bikraba aphaba thabak sing adu aikhoina aduda aikhoina chanaba Christ Jesus the same bikraba aikoi maha ki khuthamone that's it adu hang Muhammad hajiris Hi, but about to boogie maram na Christian oibanate. Adu Christian or boogie maram. I hang a high baby, but I hang but about Christian oibanate, Christian or boogie maram. We obey not to get salvation because we obey because we have God's salvation. We don't obey God to get favor from God. We obey God because we have already favored from God in Christ. How about the young clear? Adu the samam na vegan. Salvation is always by grace through faith in Christ. Christian verse 23 excuse mayam pi prabhu ai sito adu verse 23 ji park mutam dai khone khang ba se kan hai bobu dai hai ba mi sing asina thabak mayam di tawe adu ga khwai dagi maru thabak mo koi taw mom se kare ji Christ matam adu da mo koi da hai gan ai ne kedong de no koi bu khang ki de he ai thosa da bu sa ai khone chi thok sel now sing Bible the khwai dagi kininga ba statements ni marakta asi am okal khala ga yeng bi I di pastor ni ai makada church asuklay ai makada ai tungin ba mi asuklay oh ai di Christian ai di church ki elder ni ai di church ki secretary ni ai di mission ki
General Secretary ne ai di Christian ne choir de yaw ne ai di Christian ne chahi tara kun Christian oi ne hai na khalaga Ishwargi wayat mai ma adu lep matamda Yesu Christana nahaku kaidong oi su khang ne chathok phana har po ta. Please don't take this lightly. Asi yang lo begin. Adu Prabhu hana kawir mi mayam Prabhu ai sita gan hai the mi khasik tang na te Jesu Christ matung mahum adu ka verse 1 to am khan yeng mi mayam na then it's inaw sing nang amasung ai gi punsi chang taus mi sorry why sig pa mathe mga gi Jesu Christ na thansa ba man hinga do punsi adu gi matang na mahang mathang tambira isan than asi wang sense Christian hai na hai ba na na thanta leiba matam da na khan bo wakal sin kram bo khan mayamang na ma church na ma adu imung na ma yum pala ba chil na sin na koi punji kram hin Christian na ma yum pala ba na pa sin na koi kram na koi nupi sin dum si mayam mang na nung si ba sa Facebook social media adu imung na ma yum pala ba nupi sin Facebook social media di nung si ba sa church me mang di am nung si ba sa adu hek kon thok kar ki thak tok na lai ta ba na thawul doriba chil na sin pulpit na haki oiba punsi duga pulpit ai kuma pun haki punsi duga mahara na thawul tawba batamda sandogli ba wapa amasung har be sorgi wa he duga inung manung dam sung nathana te hingba punsi gi yengba matamda adu mana mong hingba du adu tongan punsi hingba na se Christian hana hai ka na se na isor khang le hai hargan isor bu khang bu gi pangal na ki punsi gi ubo pangor ma ki ha na gi tu pa asi wang sing de wako to nis mari manipulam da maste pakak na masana masabu Christian hai na kauzaba adu taibang pan man hingba thakpa gum na thakpa ngawba yausang gi mapu conference lai Christmas gi mapu durga puja gi mapu lai haraw lai laimang gi mapu mayam lai tabanate church lai hallelujah amen thokraga bender da church la agana nongsa no paus no pa yum na chakhraga na Ishwar bu mahaki manung bu chingba haitaba mayam lai tabanate choir di arai ba khonjel thagat laga isai sakba adu he kumthra ko matam di nat ba thabak mayam to lai tabanate adu ngasi numi asida wapa masuk yang bibi isil naw sing mak adu gumna hingba punsi da laiba mi singaw targadi sil naw sing Christ gi nungsi badagi pa na khoi bu kaujiri papa gi pukning hongwi na Christ da thasabi ane adu khakta ngasa nahana hingliba pap ki punsi adu nang tariba thogol adu kaido ngai da chang on gan suya ya mam de ekoi ningli besor se aseng besor adu aseng ba mahag adu aseng bial na kanam tuna ugo pang april ha adu ki chil naw sing adu modong gi punsi chang eng bi Christian amon ni lai ba chil naw sing hana Christian hana ha bisu loi ma pul thogol toriba sing tawdaba sing singlukta church car katang lai sing aduga ngarang katang Christian or nahan Christian or chahi cham chahi kun tra Christian or sing goina mang yar Christian sing hana changing bi naha ishwargi aning bodu tawraga hingba mi oi naha ki nathanda gi punsi aduga naha mi sing mang hingba punsi aduga mi sing na udaba hum da hingba punsi aduga manaba mong na ha hingba nahak na nathanta leiba matamda khanba wakal du ishwar gi mamangda nahak ikaidana khanba mi ori khanba ngamba mi oi ka tu nahak na imung manung na toriba thaba khuding mak sing adu pulpita nahak dum tawbu matamda nahak ikaida ba mi am oi chana wakal do bi Christianity line lo bigan Sarga asi Jesu Christ bu kan bi mapu musum Prabhu na thanjaraga magi tung iliba magi wahai haiba ilaga chari missing adu khaktang gin
adun chil naw sing mukon je Jesus Christ na hype secret he ai to sa da basa ai ngon gi chathok nang ai na matam khara khang na me du khang de hype na de chugang khang de chahi yang Christian oi bi ai chahi yang khai pastor gi thogol do bi ai adugu Jesus Christ bu kan bi mapum sung prabhu na thajaraga mahaki tung indaba mahaki hype du gi matung ina punsi hingdaba aseng gi punsi de chawkhat taba oiba targa de naha Christian nate aduga Jesus Christ na bu khang de na wahang skan adu oiba targa de wahang se nahang Jesus Christ gi maram da kayam khang laba gi wahang te wahang se Christ na ku khang laba Ishwarna na ku khang laba Ishwarna ku khang laba gi de mokti ma ke makta ngar ma chana ba Jesus Christ adu da pap tai kun hon thas adu khapta chilna sing asi pun si hing liba na hang chang yeng bi adu hing de oiba targa de pungning hong de Christ chen bi maha khaptang ha ki asani maha khaptang ne na ku kan bi ngam chilna sing iroi loi Christianity la ya lo bi kan Christianity yang lo bi wahang si lomana de sibam sung lomana de hing asi wahang sang ga ai hak lo sin de na hojik toriba pap adu gulani na norok chatpa na pambra natraga na ha na hojik toriba pap adu gi pungning honglaga Jesus Christ gu thajraga maha gi tungi laga sargada maha klana pani no punsi do karma pamgi adu wakal tobi ishon bo bin yoisa prana tos Prabhu na haki wahai sidam thagache Prabhu aikhoi amam Christian oi kraba nangi tungin men halai kraba aikhoi amam bui pa sir aikhoi gi punsi leiba pap sing lumna lohanbi Prabhu aikhoi gi punsi na ki wai pan chang yengjer ga pap sing adu gi nungti mi khoi magi pungning hong ka nang mana thas lag le ni hong ka bu Prabhu Christianity yang lohanbi ne ko lumna lohanbi Prabhu adu gi awu ko thojal na han kuidam ti pi Mereka madun ibungon haki wasat. Aku gi panggal gi mapan asing gi punsi hingga do na te adu na ki thaujal na chana pa Christ gi I adu gi mapan ki pa aku asing gi punsi hingga do. Mereka Prabhu na nang ondagi nizeri Prabhu aku gi punsi chang na bi. Prabhu ai di farida hai di wakal do gi aku kan bi adu gi pa iso na haki wa hai asi gi punsi chang yeng jidana Prabhu na haki aning ba tawribra musung tawribra hai badu yeng jagi hingba amma Prabhu Lagi pa isor na gi wapaogi sibu tariba na ku khangriba isil na sing dum de prana tawse Prabhu makhoi bu kan bi makhoi dam ran ko ni thong ri ye se ibungon han ko bu kan bi makhoi pa bi pung ho dun chana pa su Krista aran khom gi dam amasung asing pun se du gi dam ko tha sa makhoi bu na gi ni tholi ba ta tawse bi afum da gi ni je pa isor tebang pa ma de khoi thaumai amoina thum amoina khoi pun se ngan Nagi thawai asing ba du miteng pangbi adu har bu khoi sing sida ai khoi na nem sino nahagi na wang sino hat khrobe yaudna mati mu akro pang sino Jesus Christ in ministry amen Ozam yuto mal Ozam yuto Yang thagachore yang halaw pundokchore ngasigi midang speaker Boboy Nameirakpam na ngasigi midasida ibong maki bor yamna phangba yabo wahi ama thambirame yamna ngasima wahang hangiba wahang amane hangnari base adubo wahang bugi pakhumoina thawjana na koibu thajna pana kanju phanglabra haibasune aina prabhu aina kaubuduna aina ran khum phangena sa tawribra adugo na isogi taseba thawjala do nang tasina khanglabra Prabhu Jesus Christ ki mapana nang thawjan da masa khangjaba Christian oirabra nang gi punsida pulpita nang ngangam bawa duga pulpita ki kumdharaga nang gi punsida ga sanarabra na examine tawjarabra
ngasi Prabhu Yesu Kristo na hai maduna sana hujik examine tab jaho nang Aphaba thong mayam ma taw bor baso na ko basa khangwai maram de ipagi aning ba taw badu isogi aning ba taw badu aning ba badi kaino na Prabhu Yesu Kristo bu thajara bara magi thauza badu nang na khangjara bara hallelujah praise the Lord yamna loba theological ke message mani Sanbiduna mahaki Wapaogi nang sida koi tali badi don't play with Christianity. Christianity have say irai na khangano. Christianity have say irai na khanbi gano haiba. Yamna luma tamni huji asaw matamni kana gumna aigi thawon gi punsiga thawon dagi halak aigi imungda ru punsiga sang tamna matamda ani do jana tawo badi it is the right time to repent yourself. It is the right time to believe Jesus Christ. Prabhu Yesu Kristo bu thajaba ji pumhamne thaujala do koina phangjaba gi pumhamne aiba pau thambi bagi dama Boboy Nameirakpam thank you very much am thagat chera phunop seri YouTube bi yengbe chin naw sin pulwa wakhan khan biyo sang taw biyo Bible na mayat seng hairam labane sona bobi boy sono ngasi nimidang asi opau tabi di chin naw sin punama ngasi nimidang gi waina de ko YouTube live thaba ma zoom da tham tawjaba matang situation jage sona bor mara kana pibi sino ya pura po ko kuma ke samna kana kurum jaduna ngasi Wapaogi mamale Wapaogi helasi so mi thagat chori punama amen